Tha ASIGI Taramarida Manipur Drivers Association MDA na SHINDUNA PANGTHOKKADABA Kuntra SUBA Drivers Dega Mari LEINANA Leikhidraba Drivers Asem Babu gi Imung Manung da GIC Bhan Ahum Mateng Pangkhre Tengbang adu MDA gi members singna Samurauda Leiba Leikhidraba Asem Babu gi yumda chatuna kusinakibani Ningsing bayabadi kumja lising ani tara humdoida Imphal Jiri Lambi gi Kotlanda masak khangdaba khutlai paibasingna nongmaina kapsilakpadagi panduna Asem Babu Leikidabani Leikhidraba Asem Babu gi machanupi gi mahai masing tambadasu MDA na kumja lising ani tara humdoidagi ngasi fauba tongan ba thodang kaya lauduna laklibani Nakalamaramda Imphal Jiribam Lambi gi nungdolan mapada Thokpa accident amana maram oiraga chahi taret rom hogot kangkhat pangamdana leidiba Kwakaithel konjeng lekaidagi driver konjengvam sohadeva amadi takyel khongbaldagi Leikhidraba driver soivam kumargi imung manungdasu selgi mateng pangkhi Leikhidraba driver soivam kumargi loinabi maipakpisu hojik masagi anaba amana maram oiraga fibam sokna leidibani tengbang khongchet aduda MDA gi president Asem Babudon General Secretary KSS Sanjoy Advisor S Ganga amadi atai thaupuba kayasu saruk yaki Thoring dama thodo tholokpa amasung laitalana jingi akoi na ngamjaba mateng panga laksaba se Manipur Driver Association da matam chanam pong PBU akoi na ngamjaba mateng khado jo khoina phangjaba ngamjagi haiduna khoina mayanga phomda thamjagi bai makhapona hayeng lakaduriba January ki tang tara mari haibu nimit asida akoi ki Manipur Driver Association da sahi lisang sida pakhu charapa tum saga tarak suba Manipur Driver Association ki akoi Drivers Day asibu ju Manipur aina electronic media also print media ki thang da ina baton